Akeswan Imphal Wahengbam Washington na pau pajari ahanbada maruiba pau Mukhyamantri Yumnam Khemchan hairi Raija sigi mingchet porak pasanaroi singe akhanaba recruitment policy ama sarkar na nauna shyamle Pradhan Mantri nangarang New Delhi da BJP gi nauna khallaba jati thake office bearers singa unaduna wari shanakre amasung Sama kuntra manga suba Indian Oil Durant Cup ki final ngasi Mohon Bagan Super Giants ka East Bengal FC ga thengnaragani Mukhyamantri Yumnam Khemchan Singna hairi Handak ta pangthokiba Raija gi Mantri Mandal gi mifamna Raija sigi mingchet porakpa sanaroi singya khanaba recruitment policy ama nauna shyamle Imphal ke Khumal Lampak Indoor Stadium dangarang pangthokiba Glasgow Commonwealth Games lisingani kuntaruk ta medal fanglak kraba amadi saruk yaruba sanaroi singbu taramna okpa amadi Kuntra taruk amadi kuntra taret suba National Games ta gold medal panglak laba sanaroi singda appointment letter yanthokpaki thoramda Mukhyamantri na hairiba thausil lasigi makhada Raija Sarkarna sanaroi singba makhoi merit ki matung ina thabak pigani mangna haujik phawbada gold medal panglak laba sanaroi sing khaktada Raija Sarkar gi thabak piri adubu anoba policy asigi makhada silver amasung bronze medal panglak laba sanaroi singdasu Raija Sarkar gi thabak pina bakhanagani Thauramda da wangang bada Upamukhyamantri Losi Dikhona Manipuri si Ishorna mapung phana thaujaln biba Raija amani amasung aikhoina lam kaya da tawba ngamba sing adu uthokna ba honagadabani Raija gi Youth Affairs and Sports Bibag na senduna pangthokkiba thoramadu da MLS sing Raija gi Chief Secretary amadi makok thongba official kaya saruk yakhi Raija sida mikok thiba gi thabak chatadringai da NRC pangthokadabani haiba dabi daksin ba khongjang leptana changsili dabi esi daksin duna Thaubal jila gi Langathel dagi Khongjam War Memorial Gate phawba miyam gi maira rally amangarang chatkhre Khurai lamlong da su ngarang maira rally miyam na chatkhi Mahila Sangit Association Kakchingwari na sinduna Nauka Bilas ki matangda numit kunni chatharakpa workshop amangarang loisinkhre Kakching Khunyai Lekai Leba Radha Govind Mandap ta pangthokkiba workshop loisinbagi thoramda Nauka Bilas su utkhi Chief Minister gi Artist gi tengpang gi makhada Raija gi Art and Culture Vibhag ki sentanga loina na pangthokkiba workshop adu loisinbagi thoramda Senior Citizens Forum Kakching gi President su oiriba Hanagi Mantri Nongmaithem Nimai Art and Culture gi Secretary Naurem Prabin Singh basaruk yakhi Assam gi Mukhyamantri Himanta Biswa Sharma na hairi Imphal Guwahati bus service amok haurakpa si Manipurda mahausa gi phibam hanjilakpa ki maikaida thangjilakpa singtha ningai oiba khongthang amani Imphal dagi lakpa bus Guwahati da taramna okli hairaduna Mukhyamantri na bus service asi amok hana haurakpada nungaiba phongdokli Tha sigi taramapalda Silongda Assam gi number thaba gari ama amangata thokhan khibagi thokdok adugi matungda oirekliba phibam gi matangda khananaba Meghalaya amasung Assam Sarkar gi oiba mifam mangarang pangthokre Meghalaya gi Upamukhyamantri Dr. S. Dhar amasung Assam Sarkar gi Border Protection and Development Mantri Atul Bora anina lusingduna Guwahati da pangthokkiba mifam aduda Raija animaki makok thongba official kaya saruk yakhi Mifam aduda Jila Thaki Joint Committee sing semba hainasu nakal animak yanakhi Committee aduda Nongpo Deputy Commissioner amasung Kamrup Metropolitan District Commissioner amadi Jila singadugi mari lainaba police officer sing yaugani makhoina wathok adu loisinaba honabada mateng panggani paugi marak thatna atenba break ama Miyam da Khanghanjaba Regional Institute of Medical Sciences RIMS Imphal da Ningthokaba Khudingi Nungthil Pung Ani dagi ahum makai fauba Rare Disease and Genetics OPD famba hauzare Jinda soiba leibadagi haurakpa laina sing pokpadagi shoirakpa mapung marai farakpada thinthaba natraga imung manungi shuronda launaba laina sing lei haina chingnaba singbu khangdokpa gyan taminaba amadi tawfam thokpa thauram singi damak miyamda lakpinaba khanghanjari makhataba kupamarol gi damak Rare Disease and Genetics OPD second floor New OPD block RIMS Imphal da lakpinaba ningsingjari Tabiriba pawasi Akaswani Imphal dagini.
प्रधानमंत्री नरेंद्र मोदी नंगरंग न्यू दिल्ली दा लेबा दल की हेडक्वार्टर्स ता बीजेपी की नौना खल्लबा जाति थाकी ऑफिस बियर सिंग उनदुना वारी शानख्रे वारी शानाबादुदा बीजेपी की प्रेसिडेंट नितिन नवीन दल की नेशनल वाइस प्रेसिडेंट सिंग अमसुंग जनरल सेक्रेटरी सिंग छु याउखी सोशल मीडिया दा थागत वारोल दा प्रधानमंत्री ना हाई दल की ऑर्गेनाइजेशन की ओइबा मिफम मदुदा बीजेपी की शक्ति हेन कनखत हन्नबा मियामगा लेनबा मरी हेन फगल हन्नबा वाफम कया की मतंगदा कुपन खनखी मदुगी ममांगदा बीजेपी की प्रेसिडेंट नितिन नवीन नसु दल की नौना खल्लबा ऑफिस बियर सिंग अदुगा उनखी ngakshel मंत्री राजनाथ सिंह ना हाइरी हिंसा अमसुंग अहिंसा अमसुंग शांति हाइबसी भारत की मपुंग ओइबा सक्तमनी अदुमोइनमक अहिंसा की थवंग असिबु असोनबनी हाइना खनबदी अरानबो ओइगनी श्री राजनाथ ना हाई लैबाक अच्छी की सुरक्षा अपुनबगी सक्तम अमदी इकाई खुमनबा ngakpa हाइबसी सरकार की मांगजिल थाबा थबकनी न्यू दिल्ली दंगरंग पांगथोकपा थौरम अमदा मंत्री ना हाई जैन धर्म अच्छी लैबाक अच्छी सभ्यता अमसुंग संस्कृति की चौथोक चफमनी नरेंद्र मोदी सरकार ना असिगुम्बा चटनेबी असिबु ngak सेनबा अखनबा मिद्यंग चंगली मांगना हाई हौखिबा सही खरा असिदा लैबाक असिदगी हुरानदुना पुखिबा तीर्थांकर मूर्ति कुन हेना मिरमदगी लैबाक असिदा अमुक हन्न पुरकले अपुनबा वारोल अमा पुथोकपगा लोइनेना ब्रिक्स की यूथ मिनिस्टर सिंगी मिफम ngarang विशाखापट्टनम द लोइसिनख्रे मिफम अदुदा ब्रिक्स लैबाक सिंगी मरक्ता नहा सिंगना तेंगबांग पिनबगी लमदा कयामुक यामना खुमांग यांगसिलबगी हाइबदु खनबगा लोइनेना नहा सिंगबु शिक्षा स्किल एंटरप्रेन्योरशिप इनोवेशन अमसुंग सोशल डेवलपमेंट की लमदा तेंगबांग पिनबा हेनगत हन्नबगी मतंगदा सुखनखी Sama kuntram nga suba Indian Oil Duran Cup की फाइनल दंगासी मोहन बगान सुपर जेंस दा ईस्ट बेंगल एफसी का थेंगनारगनी फाइनल मैच असी ngasi नुमिदांग वाइराम पुंग मंगादा कोलकाता की विवेकानंद युवा भारती तिरंगन स्टेडियम दा सानगनी ngasi फोंगबा पाउसेस की मरोइबा पाउसिंग की दमक हौजिक हाइरांगखोंजम भावन लेरे भावन Thagachari Washington, Manipur ngasi fongliba pauchesingda Raja Sarkarna Commonwealth Games amasung National Games da medal lawrapasing okiba Manipur gi ahanba mechanized rotary parking sangha kiba amasung maikai kayada census tawdringaida NRC tawgadabani haibadabi taksinduna miyam gi khongsa chatkeba gi pau tongan ba headline tawduna maru aiba pau ina fongli Sanaroi singda sel gemanapi kre appointment letter sing kusinna kre Sanaroi singi damak sauthok saba fawi haina Mukhyamantri na phongdok ki bawafam Sangai Express ki edition animakta ahan ba headline tawri pau asi Manipur Mail gi su ahan ba headline oiri pokna from pau cheda Manipur gi ahan ba mechanized rotary parking sangha kre ingna chikna hingba pamba sing amat to oina punsin si haina Mukhyamantri Yumnam Khemcha na thamki bawafam ahan ba headline oiri Kanglu Furup ki marakta wari sanadana ing tappa purakpa oithokloi haina Mukhyamantri na phongdok ki bawafam sanalaiba ki ahan ba headline tawri no NRC no census lauduna JF dina rally chat kre haiba pauchi asigi ahan ba lamai da phongli Manipur da NRC satna dringai da census pangthok han biganu haiba wafam High Court yorokle haiba pau ama huelan pau gi ahan ba lamai da phongli Aikoi amattani Manipur kaiba yaru hairam bahana gi Mukhyamantri Risangkai singi wakalon tung induna chatsi haina Congress luchingba amasung hana gi Mukhyamantri Okram Ibomina phongdok ki bawafam ahanba lamai da phongli National People's Party na Manipur da NRC satna han gadabani haiba dabi da Pradhanmantri da ayiba cherol pisan ki bagi pau The People's Chronicle gi ahanba lamai da phongli ngarang dini chanba numita su National Highway number 2 Imphal Dimapur lambida passenger puba gari tara hena sakhi bagi pau amasu tongan ba pau che singda maru oiba pau ina phongli Washington Thagachari Bhavan Aroibada Maroiba Pau Amukhana Mukhyamantri Yumnam Khemcha na hairi Raja sigi mingchet porakpa sanaroi singya khanaba recruitment policy ama sarkar na nauna shyamle प्रधानमंत्री नंगरंग न्यू दिल्ली दा बीजेपी की नौना खल्लबा जाति थाकी ऑफिस बियरर सिंग उनदुना वारी शानख्रे अमसुंग जामा कुंट्रा मंगा सुबा इंडियन ऑयल डुरान कप की फाइनल दंगसी मोहन बगान सुपर जेंट्स का ईस्ट बेंगल एफसी का थेंगनरगनी पाउ लोइजरे